ꯑꯍꯥꯟꯕꯃꯛꯇꯗ ꯅ꯭ꯌꯨꯁ ꯂꯥꯏꯚ ꯆꯦꯅꯦꯜꯕꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯁꯤ ꯏꯉꯦꯟꯒꯤ 12 ꯄꯥꯟꯕ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 24 ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤ 12 ꯑꯣꯏꯕ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯖꯦꯜ ꯑꯃ ꯐꯤ ꯁꯥꯕꯤꯁꯤꯡꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯤ ꯁꯥꯕꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯇꯔꯦꯡ ꯑꯃꯗꯤ ꯃꯁꯥ ꯌꯥꯝꯅ ꯑꯍꯣꯡꯕ ꯃꯃꯜꯗ ꯑꯣꯐꯔ ꯄꯤꯖꯔꯤ꯫ ꯃꯁꯥ ꯑꯃꯗ ꯂꯨꯄꯥ 1,000 ꯄꯤꯖꯔꯝꯕꯗꯨ ꯁꯨꯞꯅꯇꯪꯒꯤ ꯂꯨꯄꯥ 900 ꯈꯛꯇꯪꯗ ꯊꯥꯗꯣꯛꯆꯔꯤ꯫ ꯃꯣꯇꯣꯔ ꯃꯆꯥꯅ ꯂꯨꯄꯥ 2,000 ꯄꯤꯔꯝꯕꯗꯨ ꯍꯧꯖꯤꯛ ꯁꯨꯞꯅꯒꯤ ꯂꯨꯄꯥ 1,900 ꯈꯛꯇꯪꯗ ꯊꯥꯗꯣꯛꯆꯔꯤ꯫ ꯃꯣꯇꯣꯔ ꯑꯆꯧꯕꯅ 3,000 pirambadu supnagi hojik lupa 2,900 cycle tareng 2,000 pirambaduna supnagi lupa 1,900 da yamna ahoma mamalda offer pijari. Imphal area da laibagi oina home delivery available free oijagani khudong chaba si lomina hausi amadi khudong chaba si lobina bagi damak ngasimak makhada pijariba number asida contact tawbiro 8729844108 number amutanga ningsingjage 8729844108 haiba number asida ngasimak contact tawbiraktuna khudong chaba asi lomin hausi afafata paknaba masu paknaba maike khanganjai ahama muktada mes rasigi masi julai gi tarik 3 irai numiki mes rasigi phone khangminarasi awabana khara hemba numit oigani hachang nuaitaba tumba yadaba pukning waba maru mapanga muknaba thokpasu yai khurau thangba nakan thinana manghanba yaba leirabasu ngang sakpadi hegani kai khunabigani amadi yeknaba bulaksingani paknaba masuna angamu masu pangnai aduga paknaba maikeina mamang maikei pangnai lesa pakhangi oina ningba mapa charoi thongni kolam lei kini angamba mathangda bisarasi julai gi tarik 3 irai numiki bisarasi ki phone khangminarasi thajadana laibok phaba oirani uni wakhan nungaiba lanthum phangba nupa nupi gi mari phagaba hau ba asa thak phangba piri wakhan thokpa michang leiba ngambagi matengna oijawoi thak tansimang ngamgadaba numini mitok loinabadi thabak mangani paknaba masuna asangwa machu amadi angoba machu pangnai aduga paknaba maikeina awang natraga makha magi pangnai laisa pakhang koina laibuk phagani thongni polamna leibo mathangda mithun rasi julai gi tarik 3 irai numiki mithun rasi gi phone khangminarasi wakhal loksing thokpa sen phangba thabak khudingda mai pakpa yengnaba ngamba akchang nungaiba imung manung mot tinaba oi nolungna sacharabadi naran mayeng taba yabadi kangani miyamnadi hanagum chali ningba mapa chagani miwa thajarabadi nungsa thiningaini paknaba masuna hangapa masu natraga asang masu supaknai paknaba maikeina maira maikei paknai isa pakhangi oina mari phagani thongni polam laibo mathangda karkarasi ngasi julai gi tarik 3 irai numiki karkarasi phone khangminarasi thabak thoramda akai atoina henba awaba mayunaba anayung nangba yaba numini cheksinbiu naitong barep lawba yaba amadi sen thungi kok saba leirabasu nasana nai matengdi leigani palamba thabak pangani paknaba masuna hiwong machu pangnai aduga paknaba maikeina maning maikei pangnai laisa pakhangi oina oiba ningbana ma oigani thongni polam lei sini angamba mathangda singarasi masi julai gi tarik 3 irai numiki singarasi gi phone khangminarasi mit nungaitaba mayongna gali dong thibadagi su sectionsi pungning waba kanadabada mafamda koichat chatpa oi nasak naran sakhotgani tungi poramsu sindokpa matang chagani arang arak uksinbasu yagani nakha thabanadi manghangani paknaba masuna sana masu aduga paknaba maikeina maning maikei pangnai laisa pakhangi oina ngangthokpada pakjagani thongni polam lei napu kismis mathangda kainarasi ngasi julai gi tarik 3 irai numiki kainarasi phone khangminarasi kanaba numit ogeni thabak mai pakani phiro leitengi pot sijinagani hakchang nungaiba nupa nupi mot tinaba oi pakhan thokani nungaiba pau tajagani akiba kokjagani sendong legani lai guru gi thawjandi likani sarang naga paknaba masuna chorphong achu aduga paknaba maikeina makha natraga mamang maikei pakna
ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯆꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯉꯧꯕ ꯑꯃꯗꯤ ꯆꯦꯡ꯫ ꯃꯊꯪꯗ ꯇꯨꯂꯥ ꯔꯥꯁꯤ, ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 9 ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯂꯟ ꯊꯨꯝ ꯃꯥꯡꯉꯤ, ꯆꯪꯁꯤꯜꯂꯨꯕ ꯊꯕꯛꯇ ꯃꯔꯝ ꯀꯌꯥꯅ ꯑꯄꯟꯕ ꯄꯤꯔꯤ, ꯃꯤꯒꯤ ꯏꯀꯥꯏꯕ ꯈꯨꯝꯅꯕ ꯃꯌꯦꯡ ꯇꯥꯏ, ꯅꯛꯅꯕ ꯃꯤꯅ ꯐꯥꯎꯕ ꯏꯊꯛꯇ ꯋꯥ ꯉꯥꯡꯉꯤ, ꯃꯤꯌꯥꯝꯅ ꯆꯥꯜꯂꯤ, ꯃꯈꯣꯏꯒꯤ ꯃꯇꯦꯡꯅ ꯂꯟ ꯇꯥꯟꯁꯤꯟꯕ ꯉꯝꯖꯒꯅꯤ, ꯅꯥꯏꯇꯣꯝ ꯑꯔꯨꯕ ꯋꯥꯔꯦꯞ ꯂꯧꯕꯗ ꯀꯥꯏꯔꯣꯏ, ꯍꯛꯆꯥꯡꯁꯨ ꯈꯤꯡꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯂꯩ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯛꯅꯩ, ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯨꯡꯁꯤꯕꯅ ꯂꯨꯝꯅ ꯂꯧꯏ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯉꯧꯕ꯫ ꯃꯊꯪꯗ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤ, ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 9 ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯀꯥꯟꯅꯕꯗ ꯑꯣꯏꯕ ꯅꯨꯃꯤꯠꯅꯤ, ꯂꯥꯏꯕꯛ ꯐꯕ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ, ꯑꯀꯦ ꯑꯃꯧꯒꯤ ꯐꯤꯔꯣꯜ ꯐꯪꯕ, ꯑꯍꯥꯎꯕ ꯑꯆꯥ ꯑꯊꯛ ꯐꯪꯕ ꯄꯤꯔꯤ, ꯌꯦꯛꯅꯕꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯐꯠ ꯐꯥꯎꯕ ꯈꯠꯅ ꯆꯩꯅꯍꯟꯕ ꯂꯩꯔꯕꯁꯨ ꯑꯔꯪ ꯑꯔꯥꯛ ꯐꯪꯒꯅꯤ, ꯑꯉꯝꯕꯅ ꯆꯥꯟꯕꯤꯒꯅꯤ, ꯂꯥꯏꯕꯛ ꯊꯣꯏꯅ ꯐꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯀꯥꯡꯆꯦꯛ ꯃꯆꯨ ꯑꯃꯗꯤ ꯏ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ, ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯤꯡꯕ ꯃꯄꯥ ꯆꯥꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯃꯊꯪꯗ ꯙꯅꯨ ꯔꯥꯁꯤ, ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 9 ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯙꯅꯨ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯅꯥ ꯂꯣꯏꯕ, ꯁꯦꯟ ꯆꯠꯄ, ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯈꯨꯗꯣꯡ ꯆꯥꯗꯕ, ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕ, ꯃꯐꯝ ꯈꯪꯗꯕ, ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯇꯝ ꯃꯥꯡꯕ ꯑꯣꯏ, ꯑꯔꯥꯞꯄ ꯆꯠꯄ ꯃꯥꯏ ꯄꯥꯛꯀꯅꯤ, ꯊꯥꯖꯗꯕ ꯑꯣꯏꯖꯕ ꯐꯪꯒꯅꯤ, ꯑꯅꯧꯕ ꯃꯔꯨꯞꯅ ꯆꯥꯟꯒꯅꯤ, ꯂꯧꯁꯤꯡ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯦꯠꯅꯕꯗ ꯍꯦꯟꯅ ꯃꯥꯡꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯑꯉꯧꯕ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ, ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯃꯇꯝ ꯂꯧꯕ ꯐꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣꯛ꯫ ꯃꯊꯪꯗ ꯃꯀꯔ ꯔꯥꯁꯤ,ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 9 ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯃꯀꯔ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯟ ꯊꯨꯝ ꯂꯥꯛꯏ, ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏ, ꯂꯥꯏꯕꯛ ꯐꯕ ꯑꯣꯏ, ꯃꯔꯨꯞ ꯃꯄꯥꯡ ꯁꯥꯒꯩ ꯅꯥꯇꯩ ꯅꯧꯍꯧꯅꯅ ꯎꯅꯕ ꯐꯪꯏ, ꯁꯦꯟ ꯊꯨꯝ ꯀꯥꯟꯅꯒꯅꯤ, ꯏꯃꯨꯡ ꯃꯅꯨꯡꯒ ꯋꯥ ꯇꯥꯅꯕ ꯅꯠꯇꯅ ꯑꯇꯣꯞꯄꯩ ꯋꯥ ꯂꯧꯒꯅꯨ, ꯅꯣꯂꯨꯛꯅ ꯆꯠꯇ꯭ꯔꯕ ꯍꯟꯊꯕ ꯂꯣꯏꯅꯔꯕꯗꯤ ꯃꯥꯡꯕꯇ ꯅꯪꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯛꯅꯩ, ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯈꯔꯗꯤ ꯐꯩ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯉꯧꯕ ꯑꯃꯗꯤ ꯆꯦꯡ꯫ ꯃꯊꯪꯗ ꯀꯨꯝꯚ ꯔꯥꯁꯤ, ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 9 ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯊꯣꯏꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯪꯕ ꯅꯨꯃꯤꯠꯅꯤ, ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯆꯥꯟꯕꯤꯕ, ꯃꯈꯣꯏꯒꯤ ꯀꯥꯟꯅꯕ ꯐꯪꯖꯕ, ꯊꯕꯛ ꯈꯨꯗꯤꯡꯗ ꯃꯥꯡꯒꯣꯟ ꯑꯣꯏꯕ ꯄꯤꯔꯤ, ꯅꯤꯡꯍꯟꯅꯗꯕꯅ ꯃꯥꯏ ꯄꯥꯛꯀꯗꯕ, ꯑꯅꯤꯡꯕ ꯊꯕꯛꯁꯨ ꯅꯤꯡꯊꯤꯅ ꯄꯥꯡꯒꯗꯕ, ꯂꯥꯏꯕꯛ ꯐꯕꯅ ꯍꯦꯟꯕ ꯅꯨꯃꯤꯠꯅꯤ, ꯐꯤꯡꯂꯕꯗꯤ ꯃꯔꯨꯞ ꯃꯄꯥꯡ ꯀꯥꯏꯅꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯛꯅꯩ, ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯆꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯃꯊꯪꯗ ꯃꯤꯅ ꯔꯥꯁꯤ,ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 9 ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯃꯤꯅ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯅꯤꯡꯊꯧ ꯑꯉꯝꯕꯗꯒꯤ ꯑꯀꯤꯕ ꯐꯪꯏ, ꯌꯦꯛꯅꯕꯅ ꯀꯜꯂꯤ, ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯒꯅꯤ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ, ꯄꯥꯞꯄꯨ ꯅꯪꯕ ꯑꯣꯏ, ꯊꯧꯅꯥꯇ ꯍꯟꯒꯅꯨ, ꯅꯆꯥꯛ ꯅꯔꯟ ꯆꯥꯎꯈꯠꯀꯅꯤ, ꯋꯥꯅꯣꯝ ꯊꯧꯅꯣꯝ ꯀꯥꯟꯅꯒꯅꯤ, ꯑꯐꯕ ꯃꯤꯡꯆꯠꯁꯨ ꯐꯪꯒꯅꯤ, ꯊꯤꯕ ꯍꯨꯝꯕꯗꯤ ꯀꯟꯗꯕ ꯌꯥꯔꯣꯏ꯫ ꯄꯛꯅꯕ ꯃꯆꯨꯅ ꯅꯤꯝ ꯃꯆꯨ, ꯑꯗꯨꯒ ꯑꯃꯗꯤ ꯁꯪꯕꯥꯟꯅꯕ ꯃꯆꯨ ꯄꯛꯅꯩ, ꯂꯣꯏꯅꯅ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ, ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯗ ꯅꯤꯡꯕꯅ ꯑꯃ ꯑꯣꯏꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣꯛ꯫ ꯃꯊꯛꯇ ꯄꯤꯖꯔꯤꯕ ꯃꯆꯨꯁꯤꯡ ꯑꯁꯤ ꯏꯁꯥꯗ ꯁꯦꯠ ꯏꯟꯕꯗ ꯅꯠꯇ꯭ꯔꯒ ꯂꯨꯃꯥꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯗ ꯀꯥꯟꯅꯕ ꯐꯪꯕꯤꯒꯅꯤ, ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩꯁꯤꯡ ꯑꯁꯤ ꯆꯠꯄꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯣꯏꯖ ꯑꯣꯏꯊꯛ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯆꯒꯅꯤ꯫ ꯃꯇꯥꯡꯁꯤꯗ ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 9 ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤ 12ꯒꯤ ꯐꯣꯟ, ꯐꯤꯖꯣꯟ, ꯁꯦꯠ ꯏꯟꯕ ꯃꯆꯨ, ꯄꯛꯅꯕ ꯃꯥꯏꯀꯩ ꯈꯪꯍꯟꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯤꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫